Manipur News.channel makai dagi tarap mayamu taram uksa bolehna tongan ba pause sing yang famda pijuri. German Road Tiger Road Thugairam le German Road Cookie singi lifeline ni haribasi yabangam loi ZUF makai kya dagi cookie sina Susanpur amadi Kangpopi taba yabalambi German amasung Tiger Road sembagi matang da yaningda pungtor liba sigi cherakta ngarang harib lambi asi mafum kharada masakang da miyesina lambi chatpe yadana makai thugaidana tholomle hairi amarumda Jalangrong Inpui Naga Yamgi historical traditional amadi customary rising thawoidana cookie sina makoi gi lifeline singni haina ain kaina sem liba German Road amadi Tiger Road asi kaidonal su yabangam loi haina lalawlup Jalangrong United Front na thador bosel amana pungtorli front asi Ministry of Information and Publicity na thador bosel amada hai cookie sina loni yada mo ongda nong na semkulak liba German Road amasung Tiger Road asi Jalangrong Inpui Naga community sina masakang de cookie sina semkulak liba lambi asi Jalangrong miyamna nungama pok limaram de cookie sina park sana kaina tabaksing maruina drug trafficking tawba arm smuggling tawba amadi masakang daba immigrant sing lathok lajin tawhanba asina maram oiraga labda masigi yelongmi phurupsing lam security amadi tangdu leitana leibida yamna chawna akai piri cookie sina chatharak leba thong sing asi central amasung state security force sina mising mikhai naidana tawphum takwa duty sing tawduna aina yada mongda cookie underground sing yauna lambi sing asigi baringda thundariba naga phurupsing da aki akang Ponba Madilan Tum Mountain Kibagi Todosing, Adukidamak Chap Excel Logodabani, Lubasina Makata Nakan warning, Amagalena, Kanagama Jalangrong Inpui territory, the Iron Kaina Popi Pami, Tariba Madi, Havas and Navasing Matakan Vexen, Lokalagani Hina Supunturali. Cookie Sina Rajasthan, Sanarasing Lut Tokibi, Todo Yamnaxin Lawi, Aso Galot. In Pali Kumalapata, Handak the Bato gave Hong Super National School Games Championship, so listening Kunma Kuntaruk Yawalakwa, Rajasthan Dagi, Sanarasing Dagi, Tasigi, Taramdagi, Aino Yadi Impal, Dima. Lambigi before amada cookie klai paiba militants in a gun point the lut tokiba thodo Rajasthan gi han gi sipni sa aso gelot na thodo du yamna keninga oiba madi tamthiba thong ne han phongtorli thodo si mai lena manipur sana ba yaw lakiba mairo singi imunung Rajasthan gi education minister da ayib seron bisandana thodo the scenario ba mi sing sab sab excel lokona na haja kre aso gelot na makha tardana hai thodo du gi matang da Rajasthan government amasung sport department na karma makali akan excel lokot pa ekrabage thodo du taraina daroidabani maram asina thodo adugi matang state anigi authorities na tanadana sabchaba thikadabani mana makata dana hai hoji India pumbada khangle hoji Manipur gi refem asi yamna lui masi mathakta Manipur asi president rule thamduna chei ani hena tholi irang asi namthana na khonari bani jerak asida karam tawna Rajasthan government na sanaroi sing state asida akhadana security sing yaudana tarai thari bano haina sumana moral siri thodo asiga mei lena Rajasthan gi team coach okiba sohol ramna phongtora boda sanaroi sing dagi lut tawba matamda cookie militant sing aduna phu seiba tawbole khide adubu sanaroi sing adu noriba mahiroi sing akta oibana masada pakatpa amadi akiba Pawi Thodokti Leki, Thodo Adu Mailena, Directorate of Youth Affairs and Sport Ki Director Dr. M. Beto Singana, Official Level Order Amatokuna Thodo Adu Ticket with the Muktan, Senapati Amadi Kangpopi District, and Spacing the Eve Zero Thousand Kankre Hairi. Manipuriana, Northeast State Manga, the Alliance Airna, Schedule Symbol Webalena, Air Connectivity Panglagani. Manipuriana, Awanopo London State Singi, Capital Sing Impal, Silcher, Aizol, Silong Amadi, Pasika Yauna Lima Mars Kun Mangadagi, August Kun Nipan Power, Kena Power Air Connectivity. Uba Panglagani, Airlines Air Summer Schedule Makada Routing Asida pricing Asi Amohana Paiba Horagani. Anova proposed to rubber plan Asi Makada Airlines Air Naguhati Impal Silcher, Aizol Amadi, Pasigata, Samahanba, multiple ATR 72 service Sataragani. Torang Asina passengers in the Hena Pava Amadi Numit Amakata Pava connectivity Panglagani, Luena Miam the Hena Kudongzana Ayuk Amadi Nutil Animak pricing Asi Schedule Toki. Barak Biligi Air Network the Silcher number 1 in a hub Ama, Wenali Horagani, Impal Dagi, Amasung Impal da numit kudingi pricing legani amasung makada Guwahati phawba samnagani tarigumba Impal da Silcher Aizol amadi Guwahati ga samnahanba multiple rotation gi marakta connectivity gi hena chesan hangani Aizol na Guwahati Impal amasung Shillong da samnaba connectivity servicing phanglagani aduga Pasigati Guwahati amadi Shillong ga samnadana lehuragani aduga Arunachal Pradesh Eastern District singa makha tarakpa address phangani Airlines official singna haiki madudi summer schedule ase aircraft rotation passenger singi demand amasung region ase gi connectivity goal sing asiga mai lena plan tawani Airlines air na propose tawbo schedule asiga damutam athau taba regularity approval sing lo na ba hajarak le chapchaba wafam amma khangla matungda ticket sing athu matamda book tawba phanglagani hairi
exam gi yenglaga harau kumai timbai khongjang changsalagani UMO sei class 10 amsang 12 ke examination nasalapga mai lena mamangda laukthokibagi matung ina hayengdagi hogduna kumai harau mela auksina singbagi tingbagi khongjang changsalana hauragani haina Universal Mother Organization gi president Moirangthem Sorojini Leimana Lamphel khonau laibalup asigi office ta pangthokpa amusing unaba amada phongtorali mahar makha taran hai atingba sigi mayukta class 10 amsang 12 ke examination loidri phawagi manungda thoramsing asi pangtholaba tholabadi moda tholakpa apaphatagi teksa punama usa masana pujagadabani tungyumbi ogidariba mahirosinggi yengduna thamliba tingba sibu miyamna sogatpiu covid access ki matamdagi hogduna mahirosingna mahimasing tingthina tamba phangdana laklibani malengi honglakliba chakhot khongjel asida kumai harauda ngauduna leirabadi karamba lamdam asi chakholakani madam adana mahirosinggi damakta kumai harauda tingba thamliba asi kanagumba amagi mayokta natte tungi mirolsinggi damaktani hojik lamdam asi langi marakta leiribani mipum khudima wanaribani haibasi kaubugum tawre masi yamna laibak thibani ngan aroibada hai tholiba irang marak asida tongan tongan lamda leiriba artistingdu loina wanari haina khangni adumapu mahirosinggi punsidi kandaba yadaba ama oibana khongthang ase kupna khanar matungda lorukpani hayendagi hogduna class 10 amasung 12 ke examination loidri phawa changsangadoriba athingba thambasida makai khudingdagi sogatpiu loina lamdam asida nupa nupi kyana natabale chafam oiriba mafamsingdasu athu matamdagi yengsanba horagani haina sumakha tana phongtorali sei 135 surabi nupi am mayumda tamthina halamle sei 135 rom surabi nupi ama mahak masama ki mayumda tamthina halaga thamlamle mihatpa khangba ngamdri haksang police lakholaga rimski miren sangda thamkre ado asi singjamai police station gi manung chanba singjamai oinam tingelda thokibani lekhidrabi nupi de maming na oinam ningol thobi apokbo lekhidraba ibocha movie kawi yungi kangthol makhada phine yomsalaga si baksang oina leramba asi nungthil yungi miyasina thenakibani magi masa amadi mamaida thangna yanbagi dakphom kya leramba lena makhut ye ngaksam amadi khutsa singda thangna lenthadlomki thodok takhomda singjamai police station gi kangu amana forensic expert yauna laktuna yengsalba matungda haksang lakholaga rim smokta thamkhre singjamai police na thodok asigi matangda case ama lokhatkhre hojik phawg ani maru paw pija matang slejere makhata ba update kidamak mayam pona ngamina si loina channel asibu nungsibijana like and subscribe to biramu